A very good morning, Northeast Windogi News Analysis Ming Taviru Punang Po Han Makta the Dong Hosiali Matong Bramna Punang Putaram Nokcho Bolenena Ikugno Krum Jeri. Gasi Imphal the Fongba Tongan Tongan Ba Pauche Singi Maroi the headline sing Kananina Sida I know. Oh. Koi ngasigi tongan pauche singi maroi headline sing asi khanani nebada koi studio the lengshin binulari basi koi ge oja DHAKESHWOR author and columnist ahan ba makta da oja butaram nok choboloi ne kokno na krum jari thak chari oja oja koi gi khanani ne basi haudingai gi mangoi ne na imphal da phongba tongan ba pauche singi maroi headline sing asi untang pathok tuna thamjabagi khudong chabadu tang lojage naharol gi thaudang da separate administration taliba cookie singi marakta nak pak tanarakle nemcha kipgen from dagi resign tawna ba takshin khre mama nang yamna nungsiye hairam laga tungkibadagi icha ani amuk hana uba phangkhitre benita Sangha Express da cries for justice get louder widespread protests demand crackdown on terror Wiranlan Pauda Ipuroiba na BSF ta laiduna India ngaklingaida ehaki imung de icha sing ngakpina ba kana su leiramdre benita Moirang police station the case FIR gi copy PU haibada piba ngamdre khaidemani Sangha Express ta Kongjang Jangsin duna ukrul lambi thingzelure uripok maikaidagi yamlaba miyam gi achauba khongchat chatkre International Drug Trafficking gi achauba network ama thugaikre haiba singasi ngasi imphal da phongba tongan tongan pauche singi maroi headline ngakani oja makhat chathajarabada khoigi nahan gi trong laubi gi thawdo asida adumak khoigi angangani gi mama benita na phongdorokpagi matungina haidi angangani gi mapasi BSF ni mahaksi Bihar da lei habisu miyam na hairi hojipuri tholaktuna leire adumakpu mahaki pen da statement da mapuroibena India gi akoi territory ngaklingai da mahaki yumbudi kanamtana ngakpining hai leiramdre haiba warol su thamli sigi matang da khoina Facebook ta ujabada su angang nagi mapana ex gracia lauroi haiba warol am su thamli oja thokliba khoigi handaki thaudok se du kimatik yamna barbaric oiba yam heinous crime ni khoigi jiribam gi thaudoka thoiba thaudok singsida thamoi thawai hakchang yauna nungai ta handaki khoigi incident ani si thawai hakchang yauna aduki matik nungai ta phawi atai su nungai te habadi na te duma pu yamna pikliba ngang ani hariba bomb attack ta lei ki da base jamasi hojik su thoiba thaudok si gi matung ina criticize si tongan ba angle dagi criticism se tongnai hadi yam nakbani na masida khoigi CM na su dum thamba statement da anakpa da ni aga tawhal bazala ka ha statement mana thami ba statement dumaksu adumak tabada khara khajik adumak irresponsible oi statement oi ba sumaina oza sumba haidi khoigi security forces sing na nga aga leire hariba sigi kano sida tanja sida sumaina changselaga tawrakpa si oza masi khoigi intelligence failure haibasu haibadi laadana intelligence pura kahani pura negligence failure na taba negligence ki achoba mami madi tai oja sigi matang da oja gi oba moti kari kamai thamini ahanu makta da notice window television ge news analysis me no koi ko na kurum jari yare masi miyoi ba amagi level da kari haina mi amu werga di ko kari haina express to godab no haiba koi so haibon khangda level amagi tamya du masida koina yengba ya problem masi kamai toge hai kanda ngasai magi perspective tagi akhoi mi oin uraktraba ko mai keno oina magi masi yam sathiba level amagi crime si masi bera amane ko second world war gi matamda Hitler gi colonel quite gi mi yam hatpa colonel Eichmann se mana hatpase magi keno si magi account moina pa 10 million Jews ne na moigi account adumaina puthoi mai kona phara ka da masi
nang na tawgiba crime singdu nang sini lale na hayu kholu nangi life tu kana tawge khot ke na hay da masi do se tawde masi ko adu mana last time moi gi kano tu na mongonda wahang ama hangi nangi nangna matam du da hap matam da angang no pi angang yauri myam sing ado nangonda mi amoina madu kenta nangonda phau da bra na mongonda hange bo ja mana yam politely ma dum pau khum pi bo ko aina moi do angang oina no pi oina ude ji oina uina hayo sigi statement sigi kano siga la manabagi sang da la kadore bo ko akhui gi kano gi magi polarization attention scale tawri bu myam sing ase si oi taragadi koi gi sab sana devastation haibagi type hai tare ko devastating era ama koi sai sida yorokadra haibagi human gi perception dagi luwang malan hai tare sidi human gi keno gi wang malan da sakhraba pot amane ba adu si mama mo oina masidai da mana waram ga da pot che mana waram ga da pot se akoi na sum akoi nupi oina poktraga su ko akoi su isa leri mapa moina da mama na masa gi da makta magi leiba wa ba haibu sidi akoi mapa moina magi masa amagi da makta lo responsibility se sidagi di mama asiga khoi pra incomparable ne buko kai sa khoi family da thogo pot amane buko mana mapa do thadu oga sakhrga su mai india ngakpa du ada mayam magi mathok to so masa du scenery mama adu dagi magi kwaidigi magi tumam dai kwaidigi nungsiba mi amakak na aroiba hinga mo oigrabane magi diko khoi gi nupi haibasigi magi fazabasidi motherhood defines the beauty of the woman harimni na ko yamna magi motherhood tu na maram oirgane mane society de hingi si magi hingbagi magi min samak pili se nupi amana magi macha magi hinga mai mayum pal amatungda magi hingnabagi means amakak se masa du kagna oye ko haidi mane any type of magi job any type of profession any kind of magi mayam puna makna ngangna ningba sangna ningba kaido puna makse masi ngangna ba khona ba kaido ba mayam leitar ga su madu tauna bagi magi kaino maram se masa du kaktana oye ko any prime masi made masi aduga mama na pitribi da minam da ba ma ha ga mama na masa nu siba side na sem minam da bam ta leitre ko adana masi gi pot asi made akoi da su amna shocking nungaite adu magi comments amna strong commendable ni mar de mai mapur oibana sigi kenu nga ingi marak side da sisi india gi kenu territory india gi integrity nga no horari ngai da magi di nga pina ba kana suleram dre na man hairi se masi yamna khoi gi mai ising na chamna ko horaroi da ko masi magi haijin ba semba wan na teba magi thamoi de gi tholak pa magi wahai du ne bana phongdore iba kenu singa se ko si yamna sidei da akoi na state asina yamna chumnagi negligence ka nate na intelligence collapse to we film ni leiri film si ko aduna sigi mayam asidei da akoi kaino sidi yamna sathi ba mong amada lakre aduna masigi pochi Iran ga hojik America ga lan tawna ba bom thana pitri me angang hali kholi du tawana tawna masigi por ki film se sigi war gi types ki kaino du puri kari no have a human gi level gi explain to we ada sang amada mai criminal tension si yo eboko adu masi karbaina puning phadau hairaga mi de kamai phadaga dono masi experience of to biyo boko puning phadana leibiyo na hairi ba missing adu deida karmai puning phadaga de gi have para du sutak biyo sigi level si deida adu na masi amna nungai taba human gi magi tolerance ki limit ama wang malali any shastra gi larik ta khangde ama da khangde nangi tolerance ki limit tu nang cross to bataraga di nang fight tawro hairi ne boko amai di madu nang khulai sijinaro hairi ne boko gita gi text ta bokta kai da mada mayam yauri da na ko nangi limit of tolerance ama leini leiba kaino se da adu gi limit tu nang cross to bataraga di nang masana necessarily lum tarok pata necessarily lo ne boko ani kani masi bebekanand hoi khangde ama khang loi ma haina ba ngakta ni ja aina haiba han na te mayam le adu akhoi sida thokle eba tholak pa sida da government na thaudo sidi akhoi no hojikti masi kamai yeng patare ha pakana ma individual ni yeng ba yar aroeba state ki le diba society ki le diba responsibility ama la eba adu sigi level si yora bokda magi state ki le diba limit of tolerance ha masi karai bokta extend tawduri ki habu wang si mane ba ina thamjen hingi magi level individual level to kro state ki le diba miambu lenga asibu ngakani haina thamiba state ki machinery sing state ki law sing state ki enforcement agency miam sing ase
masi leriba pot ase masi magi tolerance ki limit se si cross tawdribra si sidai hena kayam sathina magi tolerance magi extend tawgidori ko adu gi wahang do ai hangjeningi mayam leriba mayam puna maksida adu targadi mana kari action lakhor pam thoi natragana haiba sing si organized crime amagi manung da chandoribra aidi kanana pre plan tawraga thawena sugum basi taw haidana established institution na arrange tawga tawbu ogidoribra haiba se masi mioi punamang hangnabam topo wahang amane boko adana masi gi wahang se aikoina leriba pose adu targadi then lakadaba pot amana asugumba lengak lon asigumba system asigi manung sideda khoigi meyam asina kayam kuina khanga kayam kuina legidoibuno haiba wahang se ai isa gi thamoida hanga kansida khoigi political solidarity ama khoigi political reshaping ama asigumba mayam sing asi toroknabagi wakhal masak mayam sing ase masi khoi sange thengnariba experience mayam sing ase masi khoi masi luri de khoi se consolidate tobi yadaba khoi problem ma leiri se kamai consolidate tawgudagi haiba wakhal ama khanabagi matamdu aidi amna hendore ena lawi natragadi sida sum akoina punjan mangam da khoi apunba kainoma thokpa ngamdragadi masa masana manu za sigi matang do za haidi maragam thang thachagi masagi khoigi society gi akoi people singi limit of tolerance se aidi yaudri bagi akoi khang mangam bagi pangal se hojik sudum leiri brai bagi wahang am khagla habadi nahan incident je thoba matung akoi numit nini bo phana oza akoi movement nama ka shu changsin ba ngam de boza aidi June 18 gi thodok adum yeng si oza ko haunaruba naidana unanimously ni haugriba do ado CEO na khoi chahi hum phajala kadoraba akoi mi akoi handak CRPF na kapthok pada makhoi ahum ni leitri si angang ni siga thara ka makhoi mangane si phobada kari haini iho si aduma momentum si sagat pasi malam maga adum handa baje simakna akoi si za na hoje adum panba akoi gi punsin base punsin basidi oza ngamgani habgai thaza basidi ubu usalak tawgi mami ma adok kamadak chawno ure boza kari kamai thambi oza do itagadi masana ikose degenerate to botabani society se extinct to botabani mut patabani na thengnaba ngamdre masana mut patabani natrane sidi khoigi vedagi angle de yengasu khoigi survival darwin gi lo de yengasu survival of the fittest hari sine ko adigi vedagi angle de yengasu jibo jibasa jibanam hari sine maramdi ai ama survive tawna hona bada jiba ama darkar le ID my survival lu phangno hona baka adu tagadi madugi survival du da ai si fit oidragadi masana extinct oi bata bane aduna haladi ba pot ase sida akhoi fit oiriba oidra aina hangdana ai nang fit oiriba oidra bai kana hangbe kadoino sida neba self criticism la iba self consciousness la iba akhoi gi political existence ama lai chai targadi akhoi gi political existence ama lai chai targadi akhoi leide political magi framework to karai deno haibam de akhoi puthopum thoktrane aji akhoi puthopum thoebuko puthoi basida akhoi na masigi design tawriba masigi political framework ama political ideology ama magi yamna committed oiba political ideology ama akhoi na hoji bokta establish taw ngamdri se masai sida ne ba akhoi gi problem sira atopagi wan loi tokhro ko atopagi wa loi tokhro india gi wa du da loi tokhro hoji akhoi na semgat se hariba lainga leibak madugi pandam madugi philosophy madugi ideal do hoji madai du sayet na bagi ne ba hoji leriba akhoi na consolidate to yadri si sai sida ne ba akhoi gi magi limit of tolerance to na tesila isi limit of tolerance to masagi cross to khramattung da madu thengna bangam de bagi sang de lai ne lai ba pose ada akhoi ndisu bangan nga pora lo ba ju to ban to ba strike to ba du to mai tha ba ka phi to ko pa du to ba to hai bu ko sina no magi existence da pi ba sai theng mayam duga lai ri ba masigi da akhoi na to masidi momentum oiba magi movement na teba yam sangba ideological movement amane ba changchel laiba se ideological contradiction amagi makhala changchel ine ba adu tagadi masi thengna na ba koina akhoi strong ideology ama mi myam sibi ai myam to bi ai ko si america na bom myam thadarasu ama tawrasu iran na hande dana ko magi angang sigera ama sigera akhoi mut kera sa akhoi di lan ngam da ba akhoi ge mai lena de akhoi gi existence ki survive to no bi akhoi thengna jabani haiba wafam sidai da
अदाई लेवल दा अखोई सी कमाई थेंगनरी के है पोट अमा याम परा तंबे अब की केनोसी अमेरिकन इराकी वार से हमना कोई ना नेशन की लेवल दा परा तंबे पोट अमने को माय खुलाई में मतिक चादबे याय अमा तौदबे अमा तौबे अदुबु कोई ना इम्पेरियलिज्म अमगी मखादा तो सोन मासोना तुरो इंगारो ना इसागी रेस्पॉन्सिबिलिटी खंगने हिंदे सरुपुदी अदु इतागे नोइना हाट के पुला हाजागरो ngambenge ko akhui angamba level da akhui tale tawrani thengna jabane ko asigi level sida akhui gi thengna na ideological commitment akhui gi nationalism gi commitment du adu ne wo lure iba poti adu gi consolidation du ne ba ina sari haideri ba consolidation haiba pot asidi adu gi framework tu hauji akhui na thorak na base karam mo sagatli ge sagatra bra sagatra ga na akhui gi nation si karam baina akhui gi nation na ma haina claim tawduri sina kamai tawdino si yamna aruba कोई क्रक्स होती प्रोग्राम भी साइज इधर नहीं अदुन मसी की पोसे तराई ना कोई नोमदा नतर मी कुकर डिस्कशन अवाद कई देता लोशन भी आप इशू नते साइगिस तो वखन खन बमिशु लेरम भी आई को होनर भी आई कोई जेंगी बताबनी अदुगा इंसिडेंट असीमक्ति मसी जो अखोई कनो दुगी एक्सपीरियंस अमने ना कोई ना लौब नतना होजिकी वने दे कोई कशु पालेते अदुगा लेंगाक्षी की वने दी पालिबा लेंगाक्षी की वने दी चथरिबा लेंगाक लोन सिस्टम सी की वने दी मोइने यारगा साथबदम तब सिस्टम अमनिना मरदि मोइगी पांदम अमा याउरियबा अदुगी पांदम दु फंगनबा स्ट्रैटेजी की मनुम चलबा पोट अमनेना खोइदि लौब ताबने लेरिबा पोसे अरुदागदि असिगुंबा स्ट्रैटेजी असिगी थेंगनबगी दमक्ता अखोइ करम स्ट्रैटेजी अमा सथगदगी हाइबसिन अखोइना खनगदबने लेरिबा सिस्टम सि पामदबा हाइतारेको कांबुदुना चुमना मसिना हायरगाना बोता हंदना बीजेपी नो सि पाली मथंदा कांग्रेस नो ओरे मथंदा एमपीपी नो ओरे अदुगी नते गोय हाइजेगे पॉलिटिकल सिस्टम सिगी वानेबा इंडिया की लेरिबा सिस्टम असे बीजेपी ना पानकेरा कांग्रेस ना पानकेरा एनी कुंजन ना सरकार ना पानकेरा इंडियन स्टेट अमगी लेंगातुनेबा इंडियन लॉ अमगी लेंगातुने इंडियन कॉन्स्टिट्यूशन अमगी मखार चथोइतने सेम पार्टीशन बाइनु तोंगाबम नेबको अदुगी लेरिबा अखोइना थेंगनरिबा लान अखोइना थेंगनरिबा कोट अखोइना थेंगनरिबा पोसे कराइदनो से मसी मयक सेंगना अखोइ नाखै सेंगा थंबा ngamba ma sange adugi da makta work to ma sange madura consolidate tawna honaba ma sange na idi sumaina thamjeninge elemsi matase okay tachariza oza sidamu khoigi ha trong laubi thokiba incident sigi matung ina sida thamaisi moirang police station da case FIR gi copy pu haibada piba ngamdre haidana khoi pabung khaide manina thamlagli adugi mathakta hariba case si khoi NI da sinare haibagi amasu leire ko sigi matang sida FIR ama haidi pibam si thoi masi thoga ju makoina pi haidi pabung जबलई अदुगा अमु अखोइना सुम येंबा याबसि ओजा थोइबा थौदोक इंसिडेंट मणिपुर थोइबा सिंगजी एनी कैनोमा तबदा अखोइ एनआई दा सिनरे एनआई ना इन्वेस्टिगेट तौरनी हारे सिगी फिबम से लागदी खोइगे मणिपुर पुलिस सिंगसी अदुगी मतिक सोले हाइबगी ममी सुनी कोजा आइदी थाजद्रे हाबनेबा अखोइ मणिपुर पुलिस ना तौ थबकता सिगी मतंग सी अदुगा एफआईआर मा सिनबा ngamdaba हाइबसी ओजा मसी करी करम्बा लैप्सेस लेबगी मनुंगदा करी conspiracy हायरगा जो हाइमन बथोकद्रा नत्रगा समथिंग करीगुंबा एफआईआर मा सिनबा ngamdaba हाइबसी ओजा मसी समथिंग करीगुंबा हिडन एजेंडा हायगद्रा करी हाइदुना समथिंग करीगुंबा मा लेरे हाबदी सिदसु दुम चिंगननिगाई ओइबा मदि फावरे ओजा मसी करी कमाय येंबे मसी अखोइना येंबे आबदा ए टेक्निकल ओइबा कनो दु संगन जररोय परम दैनो स्टूडेंट लो ओगी स्टूडेंट नतमनिना आइना हाइबो मतंदा मदु हयें कंट्राडिक्शन थोकपा लापो मेयाम लॉजिकली अखोइना येंबा कांदा लेरिबा एफआईआर मा पीयू खोलो अदु तवरा तव हाइबा सिदी माना एनी बॉडी अमना क्लेम तवोंदा एफआईआर से खंबदा मसी सुमोतो लोकलम दो माले को कंप्लेन दु ngसागी माइ थौदोक तु इंसिडेंट दु पब्लिक की करी की लेरिबा माइ मैम माइ लेरिबा पोनिना कंप्लेन नम याउदना मसा मथन मजी लोखचरमगदब ओरमगदब माले लोखलगदि अदो एनआई दा सिनरे हाइदिमने एफआईआर नंबर मै लेदि यारोयबा मरमदि एनआई हाइब असिसु मसागी माइ एजेंसी अमनेबको एजेंसी अदुना असुम तौरकनी हाइना अखोइना मियामना थाजे मौ ममांगैदा सीबीआई नम हाइरमेबको होजिना एनआई नम ओंखलेबको अखोइगी लैंग्वेज होंगे एबम हानदि सीबीआई से अदो सीबीआई ना थिगतप एनआई ना थिगतप केस कयामना अखोइदा मजिगी फुल लोब कनो से कयाम फंगरगेबा अखोइ सैटिस्फैक्शन कयाम फंगरगेबको सीबीआई केस म्यामा ड्रग की खंगदे मै खंगदे मी हात बि कदोगे मोइना करी हुजिबोक्ता अखोइ वाइल चथरा कई कई दोबा कयाम फंगरगे कयाम उरगेबा कोइ सिदा एजेंसी की एजेंसी अमानी
NIA haigera CBI haigera Manipur police haigera same law magi makada same lenga magi makha leiba mo relation ngak tane ko CD edit twist to yana na ba government twist to yana na ba hai bagi wane maram di lai ba pot di hai ba controlling government control to di government state government issue in government makada ni NIA issue CBI haigera NIA haigera any kind of intelligence any kind of network leiba se India has a union of the states. I have some federalism, adu ada kaina. Pai haibuani federalism is India the only name maming shaki wane buko. My kasu the state ki leriba law aduna the state ki leriba aspiration aduna leriba central ki law the senate consider the mark complete like the center will prevail hari ne buko. Majidi spirit to gi aduna federal in structure unitary in spirit and when ang like ta musu yawi dana adu ki wane aduna any kind of intervention na se center ki makut leibani na America ke tu federalism nateba India leiba federalism asidi pura completely unitary neba only thing my structure do the federalism khara state ta du tawara adu su hek center ki leiba apam badu ki mayokta leiba taragadi center na directly dum intervene to ngam kaduri ne ko any law and order higher hoji as kaino security advice constitution da unified command se my law da cm lo gedam ne ha so kul union ama happy hai adu tawada article 350 55 chana hai chana de tawri me am sine ko adu president law 356 kari si ngang dana kana de ko sai gi area si da sab mani amo gera koina pamina miyana pamina sumba adi mioi bagi ledi ba pen da ba mayam sing ru to adu tawri po sidi hai ba pot asidi koina dum koina khangnare hanjana ai discussion miyam da haire ai koina yamna security alert oiba security yamna established institution amagi area da security zone area amada yam organized crime am satharak pataragadi maduda leriba established institution adugi ko magi conspiracy yaudna tawba sungam ngamoyeba mogi keno yaudna drug bu egera nomai kapu egera bomb pokai bu egera any security zone amada highly security alert zone amada organized crime am satharaba cpu kem leraga cpu mana tu bomb kapu khangdi ya gadro mogi mi keno tawdu yade ya gadra ba si loi mai khang like ta ngak ta khang ngak ta ne bu ko khang taw ngak ta ne ba kai khang taw no bi kai no haina du ju ko na haidi khang da na khang ba da ta ko na te ba ne ri po se khang na makok lo san na mai thing na daga taw no ba lan ngak ta ne bu ko adana si yam na haini ngai ka su leite taw bu da bu ai khoi na theng na ga da si kana no hai ba se mai seng na ai khoi gi nation na ma ai khoi gi jati ma khoi gi purup ma khoi na hing gi hai ba tar ga di magi existence su laina ba gi da ta mai consolidation magi political ideology level to ebuko madugi potu maduna dharma gi kari gi adu gi adagi gi wanata bidako magi national existence ama leina gi da makta magi pot adu ta da khoi gi madui consolidation tawba ngamna na ba akoina hosi se hona ba natana kanam ta sa taw ningai leite ba any level established institution asidagi akoina gi aspiration no phangane na kasu asa taw ningai leite ba aduna natraga na purali madura no tawning mai loi tawro mut kera har kera thokera koi di adu tawre na mon tawning tawro yare na sena tawba ma o natraga na kamai thena ga de na koi gi mechanism ma khotpa ma ani sita sambara nga bai ta amu she laga kano me yawum to musu tawum to iran thoro no minini mungsa kum to aduna di yaro ba sab saba koi gi magi political framework ama political ideology ama madu da phajana ning thijana work to ma change natraga di akoi gi program di insoluble oina dum leini okay thaga chiriza jasida khoi gi mafam tongan mafam sing da khongjeng jangsin bagi se oja khoi thengnai handaki issue si khakta da na te ko ja issue khuding mak da khoi mafam khuding mak ki khongjeng jangsin ba protest to bus thengnai adumapu khongjang phanayam changjal su protest phanayam tawrasu khoi masigi impact oiba outcome dio ja khoi ngasi bo uba phangdri masida mukna bada asok apan yaw ba singje maranai taraga personal taraga hek tok ba so ga su tu kuina maduna ariba chen tharaga imungda hena financially wahan bagi phibamji tare sisima miyamna yam chauna ore adumapu ozana hojik akhigi haidi political ideology mada tawrakanda akhigi ahongba ma porakpagi harje hojik paliba akhigi laingak ta yawbiriba legislature sing akhigi representative sing sidi akhigi masa gi will sidi pura yon thok khibagi chap chaba mamidi ure ko sigi phibam phawda ozai khoisi makhoi gi chap chaba hojik
सी यौरे हाबदा अखोई कांग्रेस मंगा जे हुंदो मसी मखोई तरा दसु खाइदो से बजा लेमहौरिबा मोई सिंगजे पुलप पुंजलगा सी फिबम जे अखोई सी यौरे अखोई बीजेपी दगी अखोई तोक्सरगे हाबगी केनो से बजा लेतेबा हजि वोट का नक्सलकपनि नंग हेना सुंग तोक तोकनिंग होयबा मो अदुइ बतारगदी खोंजंग चंगसली कानबा पोरक्त्रे ओजा nga कोई कर्फ्यू निमित पुंग हजिक सांगदोरे इसिनी ओजा एक्सटेंड तौरे इसिनी अदु मियोइबा खोइसु हिंगदे यादमनिना चखाउगी लानसिदा अमगा मगा खोइ हातोंनबसु यादमनिना कोई सर्वाइवल सिदा दुम हिंगदबसु यादबनिना नोमा नोमगी नोमै खरा काउनिनिगी खरा काहुमनिगी खरा काउना निमित था खरागी मतुंगददी पुकाउ काउबै फिबमने बुजा लाइसे अदुइ बतारगदी ngसाइगी विल जिमदी यावद्रे हारबनिना अखोइना थागतखिबनिना मखोइसी अखोइना चिंगधबा याबनिना उजा अवनबा हाबसी मखोइना पोरकनी पॉलिटिकल विल न पोरकनी हाबदी उजा थाजद्रेबा कइगनोदा मोइगी विल लो योनथोख्रबनिना अदुइ बतारगदी मखोइगी अवनबा पोरकपा हाबसी पीपल सिंगना पोरक तरगदी उजा ngangani हाबगी थाजबसी लैते उजा सिग मतंगसी करी कमाय येंबे सिगी मतंग दा आइगी ऑब्जर्वेशन अमा थमो हाइतारगदी सिदेदे आइगोंददी आइगी कंट्राडिक्शन गा अतैगा ख खेनब लैको आइदी इंडिया की इलेक्शन दा सरुक यारिबा इंडिया की पॉलिटिकल पार्टी की फ्रेमवर्क ता लैरिबा एनी रीजनल वगैरह करी वगैरह मैं आपुना मक्स आइगी मेंग दगी सब मानेबा मरमदी दे आर ऑल organs of the Indian state nebuko adra aigi contradiction na Indian state duga contradiction nebuko I want the BJP haiba leite Congress haiba leite they are all some same I want the same nebuko adana maside da Congress ki lenga BJP ki lenga haiba maga aduga aigadi aidi maili najadebuko masina tai omani madudi miyamna matamatami vote tawba du ada duna mafam mani thengnari ba posidi akoina thengnari Indian state ki mai keno amane ko adu tagadi Indian state asia maside da akoina karamba id akoina political party amada vote lepaga vote karabo khotpa the constitution da wasak lawraba ai si thajaba ngakani kokani constitution kairo India gi unity integrity adu adaina ngaba India gi lo nga ka khumna gani na mai sharing tawbodi yawroba kamu sing aduna people gi manipur gi people gi aspiration asia masi thungan gani haibasi madi ai sari hajeri si adugi area tu nebuko sida BJP Congress ki wari nateba ai contradiction di India gi CPI वगैरह CPM वगैरह regional MPP वगैरह Congress वगैरह BJP वगैरह whatever India की election da yauriba participate tawriba India ki longa kan India ki mayam asiga masi ai gi meng da gi moising asi amatang oina consolidate holoin uzayeba ai oina di adu sidaiga sigi ideology se karmaina aikogi sigi manung sigi da natraga sigi mapan sidai da aikogi political aspiration ama aikogi political ideology ama aikogi national commitment ama karmaina porakpa yagadagi haiba masigi ideology du ne bokona framework to bodar karidi sigi manung sidadi nangi aspiration du show oroeba maram di sigi posidi tongano pot amane ba Indian state ki oiba framework architect pot amane boko maram di moisu India gi unity integrity adu mayam sing si kai bi yadi na any BJP ogar Congress ogar CPI ngak ka to rimne moisu asina ka to agency mayam force mayam sina do rimne boko ana matung ina ngak moina palap nga da moidu khara pen dam ngata handok nu gaina ngak sana budu dong amam ne buko si hoji bokta so far sathara iba 75 years haitare ko 1947 dagina o 76 sanga iba wari bo ko sigi mayam asida thengnari ba khoi contradiction mayam akhoi keno mayam singa se masigi pot asine buko cd pot asidi yamna aruba manungi oba aru mayam leigre ada si ngaki momentary oina politically aina BJP MLA sing dharo adi Congress ki MLA sing dharo haidana aigi phongdok padu natteba akoina aigi oba pukningi moti ko lariba posidi wadiba moigi oba political framework tu moigi moijasanu madudi moi masen thengna jarasanu ko adai du da idi interfere tawde yausu yaude ko aduga hingba yanan bagi matam gi meeting na bron pangloina bani tonga bamni aduna pot amani aduga chap chaba aikogi national ideology ma tham jai ta ga di political ideology ma lai jai tar ga di aikogi tawduri posi karino aidu mek semum sangeba aduga thengna do isi krai do mek semum sangeba ngale ga mai BJP dong ngale Congress dong adudi yaro ebo ko chap chana aikogi state na ma da laura ka aikoina the India gi framework manung do rasu
India की framework की वांग मधु ओर सु अखोई political national commit अखोई ideology से करमाइना nga thamgada gi haiba adugi political framework ama political ideology ma thokpa ngamdri bo jik lari ba porse people gi puning da budi phawba consolidate oiba mong da thoa kan da akhoi gi panam se sine na thamba ngam bagi level ama da project se madu leitabagi potu ne bo adu ngam tar ga de akhoi su dum thengna ba ya ne bo ada dai du gi area tu ne na thamse ningi di moi gi political gi vote ki kari gi aki adu ga da gi du nate adu ga आई मेंग दगी दी होजिकी लेरी बपोत से any political party ama election commission of India da resta toroga vote thenari ba vote lepi ba kaidori ba aduga vote tawdaga su independent tholeba mayam punamak se masi di wakhalon amakakta ni sama nei moi political gang gi matung ina nga ki wa haina buduna amane bako aduga moi mayam se di ai meing dagi di group amakata ne lojei ba ai political ideology dadi an haiba mayam sing asiga akoi kamdong na thengna ga dage kamdong na masigi wangmada akoi kamdong na masigi political magi keno sigi wangmada akoi gi karamba political ideology ama akoi establish tawdage amadi maduna akoi si kamdong na pugodage haiba wakhalon dai du ne khana ningi di. Okay. Thank you very much. Zasida mu koigi anauba BJP gi koigi chief minister ya koigi honorable CM Khemchana koi jiri chatkre jiri gi matung da na koigi Kangkokpi district ki phawdana senapati da tongan ma developmental works ka mari leina na chatkre masi ga mari leina na hojik si laiba si koigi separate administration taliba kuki singi marakta na pak ta na rakle nemcha kipgen hamdagi resign tawna ba dakshin kre haidana lagli masida hairiba kotu amadi kene gi koigi kotu gi koigi thongmi sing ju resign tawgi wafam ni adudana natana koigi kene gi mapung oiba thau puri ba koigi nemcha kipgen gi mapuroiba semtin thang gi mathakta suni yaningde haidana makoi gi marakta su dumak yaningde bagi kholauni napak tanarakpagi sigi matang sida oja khogi handaki CM honorable CM gi jiribam khongchat amadi khogi senapati khongchat sina makhoi da kari haini makhoi na taliba separate administration gi dabi si phanglaroi habadi hana su lauthokre ko adumapu makhoi na mangliba manglan si mami samlakpagi amakak oina ubage mami amakak lakpajala natragana कोई नेशनल हाईवे सी कोई कुईरे चटप यारक्ट्रिसी हजि फाउसु कोई सेमनसु दुम हाइबिगिबदा कोई मेतैना कीबदगी चट्टबने ट्रस्ट विजिट लैबना हाइबदी महारी महाकना चटले महाकती सिक्योरिटी मयामगा लोइना चटपनी महाकना चटले हाइदना कोई सिविलियन सिंग दि चटप याबा मक्ति नत्रि अदमकपु चीफ मिनिस्टर मना हानागी फॉर्मर चीफ मिनिस्टर जिरिबाम चटपंगम गिदे कोई Kangkokpi phawraga chatpa ngamgide adumakpu anauba CM jidi chatpa phawdi chatli masina maram oirakanda makhoina mangliba manglan si mangphawna roi haibagi ninghanna ba makhak lakpan oigedra kari kamain to bujano ozagi point of view si kanoni da contradiction di am leib jani da akhoina sai sanghen bangam da bagi ko ai ma personal level di akhoi gi sutin da mong pang mayam lei ko even ware paisa nungja kita mateng pang biro phone da ka biro haiba mong pang bodum thengne bu ko ai di level ama da hai tare ko akhoi ju sum manipur koina selak pati na mong pang mayam la leibani na adum mapan ware paisa kita pang biro na haira ko mong pang bodum ado film ne matam na yadam mina boko akoi ju kasu tawung amde adama tawung amde adu people gi level dadi masi adum phauna ba aura kha riban susanpur gi leiri ba more gi leiri ba IDP sing se moi personal level dadi moi chat laga leiba ka moi adai level mo pang sin do kasu tawu hai boko moi gi level dagi di moi gi trust tu le adu cd organize ba pot amagi magi group amagi sagat la kana tawba pot ni na ko masi हाइब ग्रुप सिंग अदुगी कनोदु सुम थुगाइग्रदी पीपल की लेवल दुम फाउना बा याबा पोट अमा दुम लाकने ना इदि खल्लेबको अदो मसीगी पोट से पीपल की लेवल दा फाउना बा ngamnanabagi akoi wonaba changi aduna organization haibisi people na semapani na madu masing handharagadi mana dum mai kanu dum deconstruct torokane boko aduna sigi porting ase akoi people gi level trust akoi gi dpc se handhana ba
ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯁꯦꯝꯅ ꯀꯩꯅ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯣꯖꯤꯇꯤꯕ ꯑꯦꯁ ꯀꯩꯅꯣꯗ ꯑꯃ ꯌꯦꯡꯉꯀꯥꯟꯁꯤꯗ ꯃꯉꯣꯟꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯄꯪꯄꯤꯗ ꯄꯤꯕ ꯅꯠꯇꯕꯀꯣ ꯁꯤ ꯀꯩꯅꯣ ꯇꯧꯏ ꯈꯣꯠꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯠꯄꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯆꯠꯂꯤꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯔꯀꯣ aduna adugi level da man hona jaba khara do koi matam khara di adum akoi kai lake na yeng bata bani adu huji leiriba group me am kuki hai basi su man bagi wani yam ka hena concern ba ko stage se thadau na mo yaw di hare da na ko adagi thadau si nemsa ki gengi magi nupa na leiriba magi keno du thadau keno ole ba keno mang du keno ma ama thoki bam thena gare ba ko magi lalo lup to kari no maming thadau adu kuki hai thadau ole ba keno hai ba mai to ba ma lai gare ai da na ko adumai tawdana hujik leriba pot meyam sing asi sarkar semada yauriba koliba kadoriba kadabu meyam punamakse sumai tamna kharaga porous leba area da phogin laga phongna rakan sida akoi hanagi leriba phibam do madu hanjilakna bohona ba haibasi government sigi di mathongni tangai phadabani maduda kaihenba thodo henjalakbai ne ba moida aseng di handagi bom kapa ise moida masada self confidence mang panigi ne na idi adumai su lowe ko another step ama moi thang we abra kaido mai teina kamai tale to ri gaina yengbi mong ama to phu ma le bako magi keno se moi machine da self confidence mang pai tare adu ta ga di si kamai to no bom na kapsel yeng sira gaina adu leidana ko ona jaga na moi ga dai da leba security myam jing na no manipur si di ing ba ya de langan ga da bani aduna si amtang kana to si no ya na kapselu gaina injam bra adai gi potu la ka do re wari se ko aduna si gi por myam singa se adum koigi leriba conflict zone area dadi sumba se dum toina thokani koigi pungning aset pa ma darka lei koigi future political ideology ma koina establish tau sai ta gadi hang haki keno da koina ta pen thok pa ya de hang haki oiba negotiation tau na ga su koigi leng da ba aset pa phire amadi koi leriba film si da koi sagana ba hona ga da bane na idi sumaina thamjani okay zalo shilak pada masida khoi yengba yari si khoi goja di tendra ni ngomba na thamakpagi wafam ni mitop sing thengnabagi mahut leibak kai ba yaroi haina cheliba chongliba singbu phana ba hona duna leire haidana thamlagli zamasi si ju ana wei shunate khoi any tv discussion do oiro khara kanna haidi khara makhau pongna ek voice raise tawba matamda khoi leiriba lengak sigi mayok ta ngang bo in hek uba adubu masi khoi freedom of speech haidana sudumak leiribani masi gi wangda pura chatharak paduga jati tendra hoisu khoina hojik si thengna jarak pada khoi nrc gi chu kanna cheliko khoi gi census se pangthok tringai da nrc si hana chanhalaba matungda mitop yan cha sing se khandoga nrc si tawba khot ba haidana tawri adumak pu masi ojati tendra hoi gi wa khaktana te even ikui tribada khoi gi imagi mera gi president khoi gi oja sujatana hoi mahaki statement do kitang keno tawdraga su yengbada nungai taba kari haini hanagi former chief minister su du mag state akan ba haidi dum hai adu da natana tongan ba lebaki country singi leader sing sida haidi pin taba leiba matam da ngangning ba ngang ba launing ba law ba su ja khoi ta da na khangna la abane ba adumak pu khoi gi disida kari gumba wahai kitang kalap thamoi gi emotion se control to bonga makta da kari gumba wahai khara kan he khar ba matam da kari haini kan ga da ba jaga da ne he kan da ba kaloi da ba jaga da ne he akhoi ma sen oina tawna ba sima oza masi yam sang udna la aba ama khangni sisu oza tangai phadana masi masu koi gi haidi civil society organization sing sisu miyam gi da makta da gi ihau se puraga akhoi gi pressure group oina do mak lai ribani masida mi akhoi individual amagi karigumba wahai ngangning ba khara thamning ba khara khidang kanna thamu matamda masi ju apha pun tawba khorpa saman thaba khorpa gi matang si ju jamasi ju kitang kahini tawri bese kitang natai chapha bra haina dum uje sigi matang sida so ozagi oiba motse oza kari kaman yengbe masi halaga ju recently supreme court na social media gi kenoda khoi magi lo mai content ama article mai keno ma close ama kakthakre da na ko si freedom of expression da masi keno tawe na
adagidi then the husik luridi freedom of expression haibusida akoina India gi parameter de yengba taragadi mona content ani ne bakana strict tawise amana national akoigi integration hai tare ko ai leba kai biya ba magi ward ama amana personal magi kenoda sok pai tare dignity de sok pai tare ko ani sida sok tragadi adu manganing mangang bada thudona kaisu aduna ani sigi parameter ani sida ne moina kanna interfere tawrise ko adu manipur dadi aina khanbada hojibokta personal oiba mong do oina tawbana personal kenoda oina sagi magi dignity da ko adu da so ena hairaga ayambana oina kan leba kaibo ko room gi kaya oina sanghinda ba malebo ko leba kaibo ko ba kaido buduna tongan ba magi kies oina lakbo ko ba wa amo oina taroga hoi chana reba myam si gi ai personal dignity da so i ma du tawira tawi haibo room do oina sanghelaga yam boina tawba kupala pha oina tawi ko adu madu di leader amo oina leura di khara adu khara tolerate tawba ngamba tabani adu gi limit fo ngamdragadi makamai miyam thengna du wari bo ko hoi ai ngonda yai le mana chaibada natraga ai ne yai le mana chaibada ai gi personal dignity so ena ibani case tawno ma tonga bamni leiba ki wena lusing bhoina thongla ba si minister oira ba natraga MLA adigi officer oira badudi ma mayam gi control tawne le mina khara mayam ngang pokol ko du ma khara khang na kotana de khara leitho isin tawraga la nai wena unadana ko ena mai tawra ko no waite madu personal way adu ta mathang tawra dis mai taw be ko be tumina haina bi ai ko adara mo poina kaina taw sidi kitang koi gi khara magi leadership ki magi limit of tolerance khara ten bra aina idea mai lowe ko isam sam na na bi a pot tu yam extend to wa dai dai level dai di adai do ai issue na bu ai di khana ning de bu ko ai di ka shu thoyo na di adai do meter wen khan de aduga taseng na huji bokta manipur da koi gi leba kai ba ya wangangi haidana phong phong na phagi bada aina khan bada di CDCS ek palaga phagi base hoji hanagi former chief minister oramba tamo biren adagi amana pabung ibuema babani cherau sengi singa mada o babung ibuema ngang bo wadu tabirena thoda thodang editor oingida ko tora phung bagi ko leba kai biya ba kano tawi na ba haraga tabiren jen da legi pabung ibuema jen da legi aduma ina ai experience ta khoi ga sum loina khang pai tare ko aduma yam sa atai sidi personal oina ayamba loina tawida adudi magi leadership ke no du son ba tien bagi ne ai dumaina launingi ko adumaina ai di si gi expression gi matang di sumaina launingi aduga si ani si da sok tragadi adum ngangning ba sarkar ma change tawbagi BJP phati haibi Congress phati haibagi wari bo ko asi democracy ni ngam ba yai na ka ai adu singang da ka mai na mai change la ka dori magi asoi bu doina thillaga opposition mo na puthok tra draga mo na hai dragadi ai ka mai na mo people gi confidence trust la ka mai halaka dori adu gi debate tu ya bagi na to democracy si PCB da nungai yai sina phaba system amane na mayam setnari sibo natraga di dictator makha da natraga na Kim Jong Un na tawudong na China gi Jinping na tawudong wari bo adum leira ju dum yaina lenga tu ke legi hai targa de adu gi potu du pamde na koina democracy ne na hairi ni na adu gi potu do leiri lenga tu na tolere to ngam targa di ma du gi ma gi limit of tolerance to son bagi ni na idi adu maina lawi ana sidai dai di thodona kan kano tawde ada sum basidi yamna personal oida mongda tawo phai leba ki senjari mayam sing mayum kai pudana mai ju nupi angang yum pali bane bako adu magi oiba magi life ma lei bani moina tawi du mogi spare time amada magi existence ki problem duma mana kar maina solve to bono haiduna ma sana mayam da uhandana magi su personal ana ayek mayungi kari leita balaira kari chabata mayam thengna ngone buko adu mayam sing du loi cancel tawjaramaga society asigi leba asi kari gum khara ai su contribute tawri haidana tholaga senjari chongjirim ne buko adu da magi tawri bapot adu karino haidana akoina recognize tawraga khangaga madugi kanu du society kana be awongda onthokna wo ena si taw more manipur foreign khandu oina sin bajibu masibu aina lan gadrane yes ai hajibu adu lal hai ta gadi india gi kase foreign ga manipur kase foreign kheneram tam ne ba manipur gi foreign lawthu haibisi indian foreigner du nemi khandu hairi se adu da india gi lengang na madu yaroi hai ta gadi manipur gi foreigner haiba ma india gi foreigner haiba ma tongan lai gadra ba sai area se ai mamang da su hangja gare masi wang sine ba na hangning se ena se
moina NRC tawro foreigner khando haiba sida amatta yarom da busu oisano buko khando ga taw bukan du da e noina to haibu tawre he yarom dre haina haiba madi changdra ne adu khando u ya da busu kari gi no adu india gi foreigner manipur tongan tongan leirabra haibu wahang se ngoi thamoi de singna ba phawe buko madu gi potu pali balenga asina justify tawbiu miyamgi pungning pen abu honabiu si tawre haiba matamda tawra matung da thiu na haiba ni thiganu haiba na te tawra matung da thiu ahen mudu puthoko depot to boya da sukara wai tono concentration camp ama da ta area am da specific area am da noi matam si bukta hando ko to na thamaga loire da na ko adu kasule adu tagadi madu taw ya da bai si policy am na sanga leibra policy am na kana taw tawribra haiba potu ne ba khoi da phawi poti adu gi phawi pot adu gi pot thamoi da phawi potu hoi aina TV da ngasi ngange ko ngang bai di phadre tawena si limi du phani hajela di wa ma kai re ko india gi manung da su leiba india gi foina khandu na si su phani hai ba du di kari no hai ba posi ka karamain to no ha ba pot ama khoi da samam na ba ma lere masi gi samam na ba si miyam da phaudana ba gi da makta India government na natraga man India gi census na kari na department na kaina kan na hona bira kan da manipur miyam gi aspiration singnari ba miyam pun mo si ko na ba NRC si tawrokan si da taw matam da amta leiram dri hai haiba matam da khoina leite ya de na hai ga da khoi lebang sa pu tu khoina ma si foreigner ni hai ga dra ne leitum mam sa ga si foreigner ni hai ga dra ba moi gi policy du na tawju hai bane ba adu policy du tawroi mai process tu lo du sana roi hai ta ga di sai na lom sa pa sai na lom sa pa kari no ba taw pot asibo sigi posida ne mayam sina akhoi da thajaba mang ai ba pon da mayam lai sing si ko ano masigi posi thaja ngai ta ga di e noina taw hai ba ngai do khoi tawina taw pot aside da leiram da bani na ama leiram bang da kun lera me kun du phare mudha lera me kun tha du phare moi thindo kharani ona ta moi census ya hol roi moi du keno taw ni ko ni hai ba sigi pot mayam sing ase masi matam sana to ba masangi ngam yu dia akan mani kulai pai bani akoi na ngana ba ngam ba jana te moi ga so ba bong kulai adu da akoi na ai si ngang sina moi nam sala ga thi gi bi ha ki bi ama to gi bi adu na wa amani kai da du di mong di ta de na ko adu lenga ama pan bagi niti ama sat bagi mai saktam du oi de ba ko adu masi da yawi ri ba khoi gi iram dang gi musing hai tare lenga si da yawi ri ba lenga si da sanction bi ri yawi ri ba iram dang gi musing officer MLA minister mayam singa se masi mogi su responsibility lege se moi masada idi khangan janingi mogi su part amani haibus asi masmai tham janingi thank you very much oza thakachari khoigi oza gi matam chilaba matam khara khajik tang kai thok pidana khoigi ngasigi ayuki khanna nei na basi da oza na saruk ya bi bagi dama tongan tongan ba oza gi point of view mayama thambi bagi dam ta oza bo han han knowledge window gi mai ki tegi thakachap thakachari loina loina na ngasi gi oina di khoigi ayuki tongan tongan ba pauchi singi maroi be headline sing khana nei na ba asi matang sida loishin jabgi tanja du khudong chaba du lojaba loina na yengbiriba khwai punam ki mafam dagi kaina na ba ya thang nei jari have a good day Haksang phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda Northeast window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pija batanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Behran water park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna
piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi hauzagani Pamarol Gidamakta 7005273217 Natraga 9366230077 Natraga Aikoigi Office Northeast Window TV Building Hata New Chekon Rota Lengsin Birau Nurse Singidamak Achoba opportunity ama Buduna Lakchari Madudi Hauzik Malaysia na Indian Nurse Singi Oiba Kudong Chaba Pinabagidamak Midiang Changlakli VC Nursing Loiraba Chahi Humdagi Tadana Experience Lairaba Miyoi Singna Kudong Chaba Asi Lobiho Kudong Chaba Adudi Thagi Oiva Salary 1 lakh Overtime Incentive Free Accommodation Ticketing Amasung Long Term Visa Asina Chingba Kudong Chaba Sing Asi Fangbigani Akupamarol Gidamak Makada Pizza River 7005273217 Natraga 7005063196 Contact Tobiro Natraga Aikogi Office Northeast Window TV Building Hata New Chekon Rota Lengsen Birau